MATHOU TARABADI MANIPURDA POPI THARIBA MANGHANNABA HOTNABADA INDIAN Air Forces SHIJINAGANI HAINA Union Defense Minister na Pirakhiba THAJABADU Thabak ONTHOKPA NGAMNABA State Leingak MAIKEI DAGI TAKSHILLU HAIBA demand TOURADUNA MEEYAM OIBA MEEPHAM AMA THA ASIGI TARETA SINGJAMEI SINGA MATHAK LEIBA HOW Ground PANGTHOKLAGANI HAINA Coordinating Committee Against the Action of Sinkuki Narco-Terrorist and Illegal Immigrant na Tourakli Hiram asigi matangda ngasi Manipur Press Club da pangthokpa paugi mifam amada committee asigi ko convener maibam benubalana hai Manipur da tholiba irang asigi matangda waroisin nama puraknaba leibak asigi miyam punna hotnaminasi irang asi sinkuki narco terrorist sing amadi illegal immigrants sing na thokhan bani haiba asisu miyam na chapchana khangnaraba wafamne matang asida mahesor thaunaujamna defense minister ga anirak unaruraba matamda mathau tarabadi Manipur da popi lokjingaida Indian Air Forces na Popi Manghangani Haina Pongdorakli Haiba Asida Mai Onsinduna Manipur dagi Popi Maru Phamna Muthat Honanaba MEEYAM gi mifam asi pangthoknaba sem sabani mifam asida Delhi da leiriba Manipur gi irang asigi matangda azauba thaugai loriba Mahesor Thaunaujam masamaksu Manipur da thoraktuna saruk yanaba haijakre leibak MEEYAM nasu mifam asida saruk yaminaduna Manipur dagi Popi Maru Phangna Manghannaba Leingak ta punna taksin minasi haina mahakna makhata khi Popi Pambising Manghanbagi Thabak Athubuda Leingakna Thabak Oina Paikhatpa Hawinaba Takshillu Damakta Miyangi OIBA MEEPHAM Ama Pangthoktuna Warep Longminaba Amasung MEEPHAM Asida Maisor Thaunazum Isanupa Sibuchu Saruk Yabinaba Onthokpa HAINA Mama Oibi Akoina Warep Natre Maramasina Lagliba Tang Tare Tha Tara 2023 Thangja Numitki Ayuki Pung Taramathoi Hauraga How Ground Pisum Thongda Pangthok Jagadoriba MEEPHAM Masida Manipur MEEYAMna Saruk Yabiduna Mapung Phahanbiu Haina Pauden Zari